Question leak oikhiba sing exam hanba handaba committee na thijalaga khanakhigani loinana leak oiba ayambana private school gi oza singna oiri bosem na lauba class 10 amadi class 12 ki exam gi subject khara leak oirakhiba adugi matangda punna oza mari fare hairi makhoi gi mathakta thigatlaga logi matung inna chap chaba chairak piragani cyber crime ne report tawbadagi thigatlaba matung fagatlaba sing adugi mathakta thijanba haukhre haina education ki secretary Naurem Pravinna Fongdokre. Ngasi News Secretariat pangthokiba paugi mifamda mahakna hai handak bosem amasung kosem gi class 10 amadi class 12 kida subject karagi question exam gi mangoina na fangkiba adugi matangda cyber crime da thigat handuna faba haukhre farakliba sing private school gi oza ngakta oina tawi asigumba thawong asi oza gi lamda lairiba singna amata makhata na tawbiganu amadi kanagumba amatana mahairoi singbo lana lamjing naba hotnabiganu haiki question mangjauna na fangkiba subject sing exam hangadra amadi question thadorakiba school sing adu makhatana mathangi olakpa chahidagi exam center tahan khigadra haina hangba wahangi paukhumda mahakna hai hiramasigi matangda committee semduna thijinba haure madugi chapchaba report adu khanglaba matungda kari tawgani haibadu lepkani haiki Paugi mifamaduda bosem amasung kosem gi yauna miyoi kayasu sarukya ki. Press briefing sida lengiragli print and electronic media gi silunau sing amadi official sing kay puno buchari under Board of Secondary Education Manipur amadi Council of Higher Secondary Education Manipur na class 10 amadi 12 ki parkhya sida yamna laibak thiba amadi mandam sigi satra naharol singda yamna puning nungairoi do habdi exam ki paper se social social media da upload tor pa parkhya do howri da amadi howraba matungda sigi thodo si yamna laibak thiba thodo gi aduna koi concern council abdi board ki side amadi government ki side ki masi yamna action lawi aduga hek ekoi masi pawki thungbaga kano da ekoi cyber crime branch ki SP da ekoi khudakta complain tawdana masi ki thi homba ki thabak si yamna khumang chawchile saurangna samlapna pallabda thokriba thodok sing si tarik kunga manga February tarik kunga manga sita kano gi inter football geography haiba WhatsApp group sida hogi kano si social science ki kan paper ji upload taw hek taw padagi koi kano da SP cyber crime da koi campaign ji to sore tawru matung da masidagi thijilak pasi mathang thirakudagi kingpin haigadra sigi hek horpham oiriba kano du koi phangba ngame aduga miyoy ani se koi pharaga madu police ki custody dagi kano da koi pension magistrate ki mamang ko hai and phari bani se jelio aduga tarik kunga nipan sigi koi home science open minister wangjing high school se da serialize and share kano si phangya hai kana social media da ke thagal ko dagi koi JDO na singba timama school da rasta ho herga madu kamai tawri ni korni chin matamda thoidokpa wangjing high school sida adumba thokiba ka impleite adagi thagalai ba kan sisu koi misagi serialize answer kan sisu mungkin mani makai thagalapani adna exam tu madu free and fair manner de madu pangthoki haibagi report mayam se hangab matung da koina board ki magai da clarification jo koi thokre adu makha tarakpa March ki tarik ahum ngarang sida physics ki kano se koi question paper se kano at around 9:35
AM sida upload tawre tawrupadagi koi khudakta sumasu koi the SP cyber crime da koi complaint tawre tawru matungda khudakta mathang khugale ga hauzik si singgi yamna maruina sida chani haina singnaba mioi maibam Sunil Singh sahi kuntrago humdoi son of M Ivomsa of Nepram company makale kai thobal district si hogi police ka se lere or latest hogi apna pangu pauda another new ems basri se na new ems phare na lere adun masi koi sigi kaino sida siana bu mi makai sei kaino gi Manipur prevention of malpractices in high school living certificate and higher secondary education examination act 2024 की मखादा सिगी मागी मतिक साबा दंडी को कोई पीना को कोना गनी है बिना हम थमदगे सेक्शन हरी ब एक से की सेक्शन तरह मरी ले सी नियमा मासी कोई एग्जामिनेशन सिगी के नोसदा चेनबा ड्यूटी तो एग्जाम ड्यूटी तो अदुग देन कन्फर्म इन सीजन नबदगी मासी कनगुंबा कनो तौतारदी कोई टिकट पद फंगतारदी मधु मांगोड बिगद कैन से कोई जेल की टर्म्स आर नॉट लेस देन 5 years अदुगा कनो द पैसा की टर्म्स yang kan नॉट लेस देन 10 lakh मागी कनो पनिशमेंट अदु मसी कोई मसीगी चेनरी बमियो मखैसी मतिक साबदन की अमरे मागी पुंग थोको पनिशमेंट फंगना बय कोई कन होना जरी अदन मसी हंदकी सिगुंबा अखोना मतम हेक पाव से फंगबगा खतक्ता स्पीक क्राइम की साइट की हमारी मन गवर्नमेंट की साइट की यामना स्ट्रांग एक्शंस लौर पसन मरम होरगा तुंगा मोना सिगुंबा थोगोक्सी थोकनबा अमदी stakeholders के आना मरुएना होती education departments अदगी board अदगी school दले school communities parents में हम जना तौरे हरगा कि मखा तारपा अमदी मथंग चाहिए मथंग लाकदर के एग्जाम में हम यामना चुमना free and fair manner the exam पंखों हमने कोने से है कि मैं आपका तो सासी क्वेश्चन लिखो बने हनबगी हनबगी से कोई ना कनो तब तो कोई एग्जामिनेशन कमिटी है ना पोर्ट ले अदन मखोई ना मदु मैं हम एक्सपेक्ट में हम ये हरगा decision appropriate decision doctor अदुग मथंग चाहिदा हरिबा क्वेश्चन लिखो सिबा एग्जाम सेंटर सिंजे अमुखना ताहलपगी ओथो पदुति लै जदो हौजकी लोइना बा एग्जामिनेशन कमिटी ले रे अदगी गवर्नमेंट साइड की कोई कनो मा इंक्वायरी कमिटी मा सेमना बायना कोई appropriate authority the poten khalli asuda so hai me am sai pandiru me am do loina ba expect me am loi ye har kari to nu khali da kola koina investigation se tawroi da mari mapong loina ba koi phuna hona adre se na ba mi am ta phau eso ero amu ero ये कोई साइड बोर्ड की अदगी काउंसिल की नियम ले पूना याम पूना मदु डिसीजन अस मैं लंगतक न बा फाउंडिंग बा केदो the proper phenomena yam at the shortest possible time madu decision long no do pasi am like thibu kenoni adu ga then hogi school sidasi anari ba school se society music se makoi se loina ba private school ki ojasu aduna madu koi government level da private school sida ojawri ba music particularly class 10 number 12 की मतलब सी खते नतना तो का एग्जाम में आप तो होता प्राइवेट स्कूल के एग्जाम के मतौ सी करमाइन पंखो गनी करम प्रिकॉशन लोगनी हरने से कोई डिटेल मिसाई में पंजरो एडमिनिस्ट्रेटिव साइट की कमिटी एम सीएम हाइरिसे सिदा मोई टर्म ऑफ डिफरेंस तो यावरे मैम